अहमद चैनल से माइकई मैम पुनः पतराम उच्चबगल कोन खुरमजरी फोंब पाचे मरब हेडलाइन पाउसिंग पुदुना लाक्चरी ताबीसी IDP दोलाई थाबी यौन चंगसिलुरे सिक्योरिटी मुक्नबद स्टॉक अपन कया यावख्रे IDP मयुमद हलनब ngमदबदगी इरांग थोरक्लबदी खांब ngमबनी थाजदे लोकेशो हौजिक मरब पाउलोबिसी IDP दोलाई थाबी यौन चंगसिलुरे सिक्योरिटी मुक्नबद स्टॉक अपन कया यावख्रे कांगलुप की इरांग मरम ओइदुना लांजेन अदुना रिलीफ कैंप सिंग द लैरिबा IDP सिंग ngasi masagi mayum da hanjinjarge haidona dolai thabi yong changsalure maduda security ga muknabada IDP mari amasung police personnel ani asok apan nangkhre amade security gi gari taru akai atoi thokre haire ngasi gi thodok sida soklaba IDP sing adudi haubam santi bala yangkai manga laifam pukhaw ahalup kwakta sokpa amasung berita khoirom kungani thoi laifam eco bazaar haujikna sajiwa relief camp ta leiba wan tharakpa amadi atopa minor oina sokpa ani ne thodok adu de Imphal East District Police ki personnel ani amaso sokpa nangbagi Jenims Hospital pukhatuna laikan nakhibugalona na security force ki jeep si taruk akai atoi thokhi hairi ing 2023 ki May 3 dagi haurakhiba kanglup ki irang asina maram oiduna Imphal East District ki dolai thabi ikaw amadi leitan pokpi gi area dagi lanjen raktuna haujingna sajiwa amasung sombongda hangliba relief camp ta leiriba IDP sing ngasi ayuk masa masa gi mayumda hanjinjarge hain changsilakoda Imphal East District Police amadi Central Force ki apun tim amana dolai thabi area da thingduna thamki makha tana mafam adu missing yanglaba IDP sing security ka kan mong da mungna rakod gi security gi maikai dagi tear gas gel amadi bombs aduna khongjang changsiliba sing adu control tongna ba amadi tan khaina bahonaki hariba thodok adu khongjang changsiliba sing amadi security force ani makta asok apan nangki sokliba sing adu sagolmang community health center da pukhatuna hanba laying piraba matung makha tana laying nabagi damak Jenims ta refer to ki hari masigi khongjang adu da saruk yakiba IDP amana fongdorapda kanglup ki irang thoktuna hokiba chahi ani makhai henba asi aikhoi isagi yum thadoktuna relief camp ta leirakli irang asina maram oirga lanjen aduna tongan ba relief camp sing da awaba kaya khangduna leiriba IDP sing bo masa masa gi mayumda hanjin hanaba lenga na thabak paikhat bagi mohot state asida santi leire haiduna Manipur Sangai Festival 2025 pangthokle sarkar na state asida santi leire hairabani na Sombong amasung sajiwa jelda hangliba relief camp da changjafam loduna leiriba IDP sing masa masa gi mayumda hanjinduna leijarage haiduna ngasi ayu nganbra dolai thabitamna lakhi IDP sing adubu security na changba yaroi haiduna thinglakpudagi nakalani gi marakta akan mongong da mungna rakhi loina na security na khongjang adu da saruk yakhibi nupi nipan su fajin ki hairi security ga mungna badu da nakalani makta asok apan nangki IDP sing aduna General Secretary laishram yakbigini IDP sing aduna security ga athingba adu namkhaiduna dolai thabi hendok laduna yengkhumang yoramdai fawba changsin ki IDP sing na mafam adu fawba changsin luba adu thoidokba khudong thiba natraga thoningdaba thodok amata thokhiba leite adu makpu security ki maike digi mafam adu da lebe yaroi haibadigi IDP sing adu amuk handok raktuna makhoi gi relief camp ta halakhi haina su makha tana pankhi ngasi dolai thabira thokiba thodok aduga mari leina kokomi gi campaigner Akoijam athobun hai Manipur sarkar na state asida santi leire haiduna Manipur Sangai Festival 2025 asi pangthokli sajiwa amasung sombungda hangliba relief camp ta leiriba dolai thabi iko amasung leitan pokpi area gi IDP sing na ngasi masa masa gi yumda hanjarage haiduna changsinbuda security na akanba mawongda mukna rakbudagi asok apan kaya yaure haibagi paw phangudagi kokomi gi team ama mafam adu changsin duna yengsinki kokomi gi team adu da SP Imphal East OC Sagolmang PS CRPF amasung BSF ki makok thongbo officer sing yauna IDP sing gi luchingba sing puna famina duna warisanaki warisana badu da ngasi khongjang adu mari leina na security na fagal loba nupi nipan yauna mioi nipan adu condition amta yawdan thadok pa haina yanabaga loina na security gi market gi khongjang changsil leba IDP sing ka henba sakti season adanaba amade IDP sing gi market gi su security da ka henba thong chathadanaba amasung public lanthum mang takpa yaba thong chathadanaba haina amata oina yanaki hairi thawbana makha tana hai lanjena raktuna haujik relief camp sing da leiriba IDP sing gi mayum sananaba sarkar na masagi account ta paisa kapsin ba haukhre du bu makhoi na yum sagadaru mafam sing adu changba yengba phawa ayaba pidana leiri
मसागी खुल चंब अथिंग थमलगा सरकार की माइकई युम साना पैसा कापसिल मधुगी कानब करी लेगनी सरकार की थवों आईडीपी सिंह मसागी खुल अथुब मतम हंजनब थमोई सेंग होटनबगी ममी तादे लमदम असिद हौजिक ओइरक्लिब फिबम असी सरकार आईडीपी सिंह की रिसेटलमेंट की थबक थौरम असी थिंथरकबदगी थोरकपनी ngasi ima ibel sing adolai thabi area da leiba masa masa gi yum phaw changsilubada karigum khudong tinga amta thokide khunja sing adu security na ningthi na section thorang lokhotuna ngak sten bagi thabak lokhat pana sarkar gi khwaidagi achumbu khongthang oigani haina su mahak makha tana fongdokki banbi yabdi manipur sarkar na sindun hojik pangthokliba manipur sangai festival 2025 asi hojik oiriba leiba ki fibam asi matam chade irang simaram oiga tongan tongan relief camp sing changja phomlodun leiriba idp sing asi hana masagi yumda hanjalan biu haina dimana asi ko komigi luching ba singi giloina na makhara changsilako khongjangi saruk ama oina tha asigi kundagi ko komini member amasung idp sing puna sangai festival 2025 ki menbeni oriba palace compound leiba hapta kangjebung tamna thomjilakudi security force ka muknarakudagi me hom asok apan nangki amadi ko komi gi PR convener laikhuram jenta masung thomi Debadata Anishu Police na Faziluraba Matung Thadoraki Makhatana Tangkun Gamathoi Manipur Sangai Festival 2025 Hogdokpa Numitasu IDP Sing na Kurai Lamlong Changsin Giba Kongjang da Security ga akan ba mawang da mukna duna IDP ani masung police personnel ahum asok apan nang kibaga loina na Impal District Police ki DSP amasung rifleman ama Kongjing Changsileba sing na Fazin dun thamnurba matung pung khara leiraga Thadoraki Hariba numit adugi numidang da Chuchanpur da की लांजे नरक्तुना बिशेमपुर डिस्ट्रिक्ट हांगबा तोंगान तोंगान रिलीफ कैंप सिंग लेरिबा आईडीपी सिंग मखोइसु मसागी मयुमदा हंजरगे हाइदना चांपुर तमना चंगसिनबदा फेगाक चाउ इखाइदा सिक्योरिटी न थटकी मरुदसु नाकल अनि गे मरक्ता अकनबा मोंगदा मुंगरकपदगे आईडीपी अहुम अशोक अपन नंखी नाकल अमरोंदा ngasi नुमिदांग लेंगांग आईडीपी सिंग मायोक नरिबा अवाबा कया असि करी अमत उबिदना अमदि लमदम सिगी मियांगे अनिंगबा अमदि अपामबगी मायोकता नमफुदा संगाई फेस्टिवल 2025 पांगथोकलिबा असि यानिंगदा फोंगदोक्तुना न्यू चेकोल द मियामना मैरागे रैली अमसु चटख्रे नाकल अमरोमदना आईडीपी सिंग मयुमदा हलनबा ngamdabagi irang thoroklabadi khama ngamgani thajide haina location of फोंगदोक्रे स्टेट असिदा हाना चीफ सेक्रेटरी ओरंबा PK Sinha Chuchampur amasung More dagi lanjinarako IDP sing natana atai khudingmakta lakliba December tha fawbagi manungda hanjil hangani haikibadu government thabakta onthoktrabadi matung tarakpada tholakpa khudingmak ada government na khamba ngamgani haiba thajide maru tholakpa khudingmaksu government responsibility logodabani haina khundrakpam AC gi MLA A Thokchom location of Fongdokre ngasi numidang babu prada leiba MLA gi quarter da pangthoki ba pawgi mifam amada ngasi location maha ki khundrakpam AC gi manung chanba mafam singda lanjen naringi sangai festival tawduna state asi ingtapa hanjile haina gamena hena lumna lawraga IDP singi wakat pu tabi daba adubu yaning daba utki government ki thoksil asida IDP sing na makhoi gi atopa furup na hatlabasu hacha krishnu sirabasu sija krishnu masagi mayumda hanjaragani haina ngasi mayumda changana bu hona bu security singa IDP singda ngasi chathakhiba thong adu yamna ka heli haina IDP singda IDP singi nungaitaba phongdorakli mahakna hai IDP singna ngasi chahi ani helaba fawba hingbagi mahau yauduna tungi lambi amata uraktabagi pendaba na heladuna IDP singa karigidamak masagi mayumda sirabasu changlabasu changna narba khonaraklibano haibasi government khangpham thoi mamang the state asigi chief secretary oiramba PK Sinha IDP singi maraktagi Chuchampur amasung More gi lanjinna ba khaktan natana atai IDP singsu lakliba December tha fawuda loina masagi mayumda hanjal hangani haikibudu mahaki maranai oiba tarai ba hekta haiba yaba wafam oiroi PR government asi governor in council gi wario ki matung ina haibani haina logani maram aduna masimak hojik leidiba government asina thabakta onthoknaba honafam thoi Chuchampur amasung More gi IDP singna hanjinbagi matamna haidriba asigi maram su makoina khangadabani mamangda haikhibagi matung ina lakliba December tha fawagi manungda IDP sing asi masagi mayumda hanjinba ngamdabagi thoglakpa khudingmak adu kanana thingba ngamgani haibagi thajaba leite haina location of phongtoki mahakna hai IDP sing na makoibu masa gi mayumda hanjal hanbiro haina government ta kyara khan haikre madu thabakta onthokpagi mahutta sangai festival na hena lumna loduna festival asi pangthokli lupa koti kya changna paikhaliba festival
asida IDP sing senfam adu kalak ubagi wafam sunate tawbatabu IDP sing hawjik lefam chafam khangdana yamna wana khangduna leidibasi mayumda hanjinab honabagi muhota sangai festival na hena lumna lawribasi karigino haina hangba yaba wahang amadi oy IDP sing amadi atay civil society organization sing sangai festival pangthok tabana chumi haribasi chamada chama achumba wafam ni aduga president rule ni haiduna government asina kushi rasi thabak tawba asishu chumde karigidamakta hawjik phibam tadana leidiba matam asida government sangai festival siliba asigi maram state asina administration gi makok oiriba governor amasung chief secretary nam miyam da khangalu haina congress MLA asina fongdorakli location makhatana haiki hawjik IDP sing similon asi lawba yadana soklabani makhoigi macha masu sing afaba school da mahai tamhanba fangdre makhoigi sel thungi phibam aduki matik fatre adugo government na nongmada IDP amadu lupa marfuga mari piriba asina hawjiki matamda kari charaga hingadawribano hawjik tangai fadana changba polam gi maman kadai phawba wangle habisi loina khangarabani sangai festival tawbada changliba lupa koti kya gi senfam asi IDP singi yaifa thorang singda thada biragadi hena fagani haina lamdam asigi intellectual kayana amadi fongdok narklibani adubu government asina singnaba amaga loina tawdaba yade haibagi mawong chatharakpa asina miyamgi apunbagi pangal asi machit thugaire IDP sing karisu oina lawde sel tanfam thokpa tangani nuaifam thokpa nuaigani haina government asina chatharibra haina suti h location hanglakhi amaramda ngasigi miyamna khongjang adu da sagol mangda leiba Imphal East ki district hospital security ki tear gas kapsiliba adu atamna irang asi mafam marang khangdana tholak naba silibra hospital amadi atai institution sing asi lan gi matam phawba soknaba mafam nate ngasi hospital tear gas kapsiliba aduda anaba sing pakhat padagi siba naba yaruga di madugi responsibility na kanana pugani hangladuna phawdok aduda chenariba officer adugi mathakta inquiry chathagadabni thawong adu human rights khongaw nabani haina MLN location fongdoki masini ngasi nongmagi maroiba headline sing amadi maroiba pawsing tabiriba singbu amukun ngalukchari amadi channel sibu nungsibiduna like share amadi subscribe toba kawbiganu haibaga lonana matang aswaida tensinjari